Bada story collection gi ipaw miyang tabir wa khwai puna bu taran oksab ga loda na kurum jari haujin nung tigi pung ama tarapag iro na nung tigi phong ba huyal paw ipaw asidi kangat saba maru iba paw karam miyam da paw dam jari koko mi ama sumiyam na lengak ta hangba wa hang tarek ki seron pisan ba thumjilak bada lam phaga pangkhak na kre miyam tankhaibda Imphal mnungdi tiar gas kapi makhol ama meikhuna pik thankhre ingta ba prokna ba state hundar punamak wari sanabi ti banda lapio kemsan Full Topudi India Nagak Yawani State Katadangam de Kobidas Kotozam, Kokomi Amasum Yang Wahang Tariki Matitsa Pakung Ogadoribra, Tronawi Amasum Genmongi Mihat EDIA Amasum Forensic Experts in the examin Tokre, Kuki terrorism and Wake Capsule of the Singai PSK Osi Inspector Twingam Amasumaki Tim Han of Honaramne, Asana President of Timba, Hongdang the Gari Tozal Tamari Sole Ukron Amo had Namian the Pau Santora Pizzeri. Kokomi amasung miyam na lengak ta hangba wahang tariki seron pisal naba thomjilak bata lam phangka pangkhak na kre miyam tangkhai na bada Imphal mnungdi tiar gas kapi makhol amasung meikhuna pik thankhre me ahom ingsingani kun hundoi horki manipur ki tam thirabal lang warusen state amasung inen lengak na porokting da serakta handak tronglawi amasung genmon amasung tm kapson sing mapum sing da pik liba anga ani yauna minsam sing bom phokhan duna amasung nomai kaptun hatpagi thodok sing mathang thorak padigi kokomi amasung miyam na thodok sing asiga mari nena manipur lengak ta hangba wahang tarik ki seron pisan na maikai kiadi horokton thumjilak pada Imphal mnungdi tiar gas kapi makhol amasung meikhuna lan thomga pangkhak na kre Kokomi na mangjono na lauthoki ba matung ina ngasinung tinpung amarom tarpadagi Imphal East amasung West tongan mafam sing oriba lamlong kai ten kakwa kai ten tinding ground oriented college kai samthong khagempali apoi konangkong amasung wangoi na singba mafam sing yawna nupa amasung nupi miyam na honor ba tawtona wahang tareki ai beseron sing chief minister da pisan na thumjilarki maikai phang na thumjilarki ba miyam bu security force ngi maikai di maru oina State Force na laksin duna taghainang hona tiya gas smoke bombs masing khangna kapi amasung masigi meikhusing Imphal manung pumamam ki khongjanglo ichingi khongbu singi martigi miwi khara bu khanggatuna tongan mafum singdagi police na thorang tawduna makhoigi wahang sing chief minister ga pisan nanaba thorang phabu lokoi ki wahang sing asi pisan nuraba matung thorkiba miwi singna miyam do pawdam gi thabak sathanaki democratic oiba mawng do wahang taret iba seron sing pisan naba lakpasu yauki mafam khada wahang pisan bagi lakpo singi manungda kushana ro miwi sing yorkwadagi pen da kolau sing lawsu yorki maikai ga dagi thumjan rakhiba miyam state amasung certain force ki person sing takhai duna laksin nam honab da awaba oiki wang sing pisan ro pawda khongjoloi singi manung dagi naha oribu singi singa security force singa marta munora podagi nung thana ba amasung masigi pakum oina tiar ka smoke bomb sing kapsan ba bulletproof gari season aduna khongjoloi naha singu lairak konsang phawo koitan tanaduna pha punbagi thabak phawo satheki tindi maikai di oina united club organization ke sampat amadi united protection number na singduna tidim ground masing yawna ba club organization maira pai bi singa miyam na kunki miyam asina tha asigi kuni thoida kokomina lakthoki ba matung inna wahang taret ama ahan made india government na manipur gi yenhomi sim muthana ba sathari ba proxy war asim manipur nga na thona laina lehon na taksin bangam roidra ani subda manipur gi kuki narco terrorism mutharo roidra om subda tonawi da angang hatpa amasung tm ka som da tangkhun misam ani hat ki bi terrorist sing phaduna wain satharaga miyam da justice phangran roidra mari surat tonawi da crp an misam om hat ki badu judicial inquiry torga maran leiba sing crp president sing gi mathada action lokal roidra manga subda idbc akara mateng man mai mayum da hanjinna bathabak lokal roidra taruk subda manipur government su abrogate to holroidra amasung tare subda nrc tawduna illegal immigrant sing khadona bathabak toroidra aiba wang sing yawba sirong ga noina narendra modi amasung down go back stand force angang hatpa yaning de mihat pasarak piu we want justice haibna sing kholau lawduna chief minister magotam lakhi yawnaba miyana kaisampal junction yorpada masing yawnaba nupi person yawna security force thatuna lairam ki Kongjoloi singna namina chief minister gi bangotan sangsin na honar pada nakan ani gi mark ta sauna munar putih mioi kharab waheng taret pisan na ba sat pada ayaba pi basu kajapan junction da yana ba miyano ngai do leki mioi tara khangkatuna khong na mate khara salana ba matung da police ki gari ani da puduna waheng taret pisanan ki maya lambirom da youth organization khagem pani amadi pathak pakha maira pa bi sinduna
how ground dagi masing yana miyam na wahang tariki soron pisan na ba laki miyam kupu ani gi marakti khara khangatuna wahang sing pisan hanaru ba matung kaisa panjang sangi traffic island da law suka sidra wahang pisanu ba miyo sing na hai wari sabda lekha taba ngam dabdagi wari sanadana thorak le chief minister gi pakhun peningai oide haiduna phongdo ba horok pada yana miyam akan ba khongjang changchal ba horpodi tiya gya sen sing ka pa horki khongjora singi makai de su nung sing ba thaki khusaw na ba miyam laksan no hona bada asawa lampham ga pangkhak naki amaram da kharaban kai ten phambi singna su wakat khongjang changchil dunat Timu Zamurani na hai aikoi apunba kaithin sina sangsidi wakat khongjang asigi pandamdi me ahum ing singani ahum digi horuk de balan asi ngasi phawbo do sinman laidre marakta PR thamnabasu hojikti miyam gi lengak leire ing tampa purkani hairaga noma gi ani ahum sibu thawchi thorak le haidana miyam mirai ba miusina masagi kanaba dawrga lore khanbadagi ngasidi mitai sing mukka dawre Toronawi amasung ukrun nambigi mihaki asum wayan pangandiu lolai taba lengak sap manare haiduna masagi thokdang lauba ngamdrabadi MLA dagi horga chief minister amasung home minister na singba phamthadok piro haiki ngasi kokumina miyam ga loida lengak ta wahang tare hangbugi siron pisanurom matung ngasi nungthin pung ani makhairom tarak wadan lampenda laiba lup asigi office ta pangthokpa pawmi singi mipamda convener YK direna hai Kaluk kerana miyamu lana namjing dona laibak ihau namtano hona ba amasung kogomi bu lana hona ba honor di ba si laibak tibani khongjang hantok ba laite pakum phangdi phabaw changsing keni haiki namdama sigi tongan mafam sindigi club organization maira paibi lup singa paw phawna zarga ngasi miyam humna wahang hangbugi khongchat amasat na ba sizabani numi khrani gi mamang da kokomina sulaibak miyam da phangdo khrabani masigi matung ina ngasi maikai yadagi lakpa miyam na wahang tarik yawba memorandum pisan daga tabak ta onthor na ba pressure toksi haina thankiu matung na wahang hangbugi khongchat asida miyam humna support to biruktu na memorandum pisan kibani masigi manung sana kokumi amadi miyam ga loida na wahang tarik memorandum pisan ba kokumi na basu mayai misangdi hobuduna rims road Powder laga kharaman kaiten targa kangla mamang phawo khongja chatki makhata na sagseli ba khorna mata security sing thatpadi kokubina su democratic oiba khongjang ohensi haiki bigi matung ina mioi ahum khangkalaga chief minister wang sing pisin ki wang tariki pakum athu matam na manipur ngana pigidamni pakum sing pirak pri phawo khongjang hantoloi makhata na changhi keni haiki nenga na masak thokpa sapsawa phire ama miyam da khangandri phawo miyam ga khusam na dun sangseli ba khongjang hantokloi haiba hum sing law speaker phawo sin adra miyam na su phongdok namnaga miyam ga kaina raga halakibani masigi matung da kharaman kaithen manung da tongan ba kaluk khra digi kokumi miu sing mangkre kokumi na sensa kre haibna sing ba propaganda torga thomi ama farga miu khrana khut tharkiwa adu laibak tibani tabosi akan mamong da condemn tawi print amas electronic media gi mamang da kangla mamang da mayek seng thamaki wa wai sing adu dagi ahong amata leite democratic oina sangsin dona lakhiba warep pf sing adu dagi iho komthok leite lenga ka unana bagi wafam leitabana unasi haragda phawada unakiro habigi pire dengal leiri haiki mahana makhata na hai kokumi bu miyam da lana uhonda leibaki ho namthana hona ba laibak tibani miyam lana namjina hona ribasing adu karamba miyo no haibu khangto na hona si kokumi na su yingjari haidu na miyam da yingbiu haiki lana paw santorga emotion amasun sentiment sagalaga kokumi bu arana mongdo uhonna ba hona ribasing leibak miyam humna yingsimina si haiki ingtapa purokna ba stakeholder punamak wari sanabigi temada lapiu kemsan Manipur da hoji oriba phebam asi laksin dona mausa ki punsina hanjina bagi damak ngasi tongan ba mafam singi mi singa unaduna orakliba phebam sing asi khanara matung da chief minister Y Khemsana punna phamina dona wari sana ba khak natana ingtapa hanjina bagi atopa nambi leite har dona stakeholder punamak isu punamak ki warusin porokna ba wari sana bagi te banda lakyu hain apin tawkre ngasi numidang chief minister ki secretary ta thorak bacheron amada wahwa si phogdona dona hoji oriba tongdu leita daba asina Manipur ki mahiroi singi academy environment da ayat pa ampire amasung nomagi sarata le mioi singda udong sada mayok na hale haiki wari sanabi thaba asi miyam amasung CEO sing taram okrabadi enga khatana ingtaba porpangam lo haridona tronawi gi laibak thibo thogdok ta lekidaba angang anigi mama bapa singna tongan mafam singda thabak tawriba asigi yengaduna state enga ki service thabak tawna kibine na warep laure amasung pirep asi mioi bigi minung sigi yenal lorpani amasung jesiga nataga mama apa anigi dimangi matu na sathar bathong natte haina su phongdorok dei lenga ki maikai diga thu matamda mara lairba mioi sing phakala ma honna bata ayaba punamak honari haina su phongdorok dei
Amarom the Sero Asina Home Minister Govindas Kotom Zananga Makati Democratic Weba Amazon non violence or Kongang Yadro Lagni Nasi Miangi Li Adugi Matunda si Mr. Sumahaki Secretary Tongan Ba Mutsing Gatsu Unaki Haraduna Koko Mini Haiduna Sakta Mikrana Wahang Taret Yawa Memodam Amapislam Haidi Lengaki Makati di Mangzono Mayo Naribu Kodong Shadow Sinkana Bakoko with Aibu Serum Pikra Basupa Pangzi Haraduna Lengaki Makati Idin Luana Yadamong da Kusuknai Paiduna Miyam terrorized Tawagim Tong Yauna narco terrorism Yauna Makan Amatagi terrorism Gitaboxing Yabangam Haki Tonawi Togdo Kikes Asi NIA das Kusina Baganoina Agency Asigi Inspector General Amana Nusing Batimna Togdo Topon the Satuni in Children Highness of Pongolak Lengana IDP Singi Masagi Mayunda Hanjana Honorable Hojik Lady Bapium Asina Apan Bapidon Lady Haiduna Puruma Singi Malta Tazana Damana IDP Sing Bu Mayunda Hanjanbi Tabak Tenta Lahina Supondorani Home Minister na Pangtokiba Pogim from the Deputy Minister Rosideko Minister KS Loken Amazon Emily Singsu Sarup Yaki Hairi Tronawi Amazon Gelmongi Mihar NIA Amazon Forensic Experts in the example Tokre Hosi Power the Labor Watok or Pati Manipur Nenganam Nemta Namba Gandriba Ta Asigitaru Amazon Tariki Lonaba Ahingi Noyai Matungpung Amaga Mini Mangarom Tarak Balatronawi Amazon Lekaida Laiba Oina Mangan Nambagi Yunda Bomb Capsule Mahaki Luna Bigatum Liba Pin Iba Masa Ani Bomasina Pandu Laki Daba Amazon Todo Adunang Laiba Sharp Sing Na Todo Tosa Dabagini Hide Not Tumzuluba Miyam the Nomena Kabla Podi Missim Home Laki Daba Todo Sing Tokiba Mafam Singda National Investigation Agency NIA Gi Official Sing District Forensic Experts and Lakton Examin Tokre Tiana was Tiana Todoxing Asi Tokibi Numit Trateni Matung Nasi NIA Inspector General of Police IGP Amana Nusingba Official Singa District Forensic Unique Experts and Lakton Hatena Investigation Sataba or Kibani Tronawi Amazon Lekai Amazon P Gelmongi talk about Todoxing Asigi Matanga NIA na Forensic Experts Singanona Laktuna Investigations Spot Inquiry Sataba Hore Haiba Pauti Pauxi Asina Sanchilo with the NIA team Adu IGP Amna Nusinam Kibani Operation Sing Adu Guwahati Dagi Lapani Haibagi report Panki Puna NIA Operation Sing Adu Gari Ohum the Lakibani Makoi Imphal Airport Ingasi Ayupung Tama Rom Tarapata Tunga Matung Tronawi Togdo Tokiba Imu Asida Marang Police team Amaga District Forensic Unique Experts Singanona Lakibani Hairi Pig Liba Masimano Angang Anina Tumning the bomb Masiana Panki Pamungika or Bamakogi Imungi Yetanga Ahan Bakara Taba Pamung Bomb Masena Panos Shagara Kankan Akai Atoi Tolaba Imungi Palang like Kidaba Angang Ani Amazon Shokuna like an Horiba Angang Anigi Apoki Mamagi Aksang Sindiki Toroba E Taba Ponang NIA Official Forensic Experts in Ganona Pumari Rom Sanga Amam to an examine Toki Aduga Makataba Laboratory Setki the Mark Tieski the Mark Champansing Su Collection Toki Tronawi Awang Nakai Bomb Caption Duna Lakiba Oina Mangan Nambagi Munda, examine Tautan Matau Taba, Sempansing Komzilla Matung, Sapian, Wenaka, the Soki Mui, Karagi Manung the game some home laki the Mapam Wediba P. Genmogi Togdo Topum Tama NIA Official Singari Ohum the Sanctionki. Mapam Adu the NIA Official in the Misam Ohum laki the Togo Adugi Matana Matau Tawa, examination Simpang Toki, Tronabi Awanakai the Toki Botodo, Asigi Matanga Oina Mangan, Nambagi Imungi Musingawari, Sanab the Makoin High, NIA team Asi Togo Tokram Matunda, Hanasu Anik Lakre, Nasi Makoin Lak Liba, Asiga, Home Luxury, Adu Mamanga Anik Lakiba, Adwading Nasi, Makoigi, Makoina Akogi Imung the Lakton Satariba investigation, Amazon Kongokiba, evidencing Asuna Pangtoki Day, Nasila never NIA, Official Asidi Yamasu, Section We, Makoibu, Nusingriba Nupi Usar Adusu, Wari Watai Sanabada Yamna, Cooperative Oi Amadi, Mahana Marina Naba Police, Parsoning the Hosi Power Kaginabakta, evidencing Sing Lakolam Drivano Hines Saiki, Hina Pondorki, Imungi New Singa, talking about Todo Aduga Wari Sing NIA Official the Amukasuna Honor Niki, Nuna NIA Nasuyana Pun Sang Tabiki Hari. NIA Official Singa Todo Asiga Marina Nana collection to Home Tokwa, evidencing Tokra Matunda Atu Matanda, collection Tornagadi, Pagadani Highway Wapam Makoi Masing, Pogdolaki. Nasila never NIA team Asina Nixizana investigation Sataraduna Atu Matanda like the Angang Aniki Justice, Bubikini Highway Aseba Tazabale, Highness Pongorani. Amoro Todo Asigi Kias NIA na Parabara Haina Police, Parsonin Sing the Hangu with the NIA Amadi Police. Na combine oina investigation sa thari haina pangdolong ki
investigation process ki adai ki yorobage khangtok naba changsin ki ba pawmi sing di changhan ki de pawmi sing changhan dabagi arapa pham da leiduna NIA police personnel sing amasung forensic experts sing chathaki ba investigation photo na sing ba yamna wana lawrki su lok thopudi India nangak yawbani na state khatana ngamde gobidas kothol jang kokomi amasung miyang wang tariki matik chaba pakum oigadori bra numi khani gi mamang di kokomi na lok thoki ba matung ina ngasi tongan ba wahang taret pu chief minister Y Kemsan dada natuna laktuna pakum pirak daba pisin ki ba mari na ngasi numi dawaram chief minister gi banglo da pangthok ba pawki mifam da chief minister masamak yawna home minister gobidas kothol jana wang sing asiga mari na pamapam sing Bami sing utang da phongdo kre lakliba wafam di pawgi mifam sida phongdo kiba wafam sing asiko komi amasung miyang wahang tereki sabsaw pakum oregadra haibisini Manipur lengang na kokomi wari sanabagi apamba phongdo na dona nanung sigi ingtapa hanjina na hona bada lenga ki mating pangbi haina home minister Kuvidas kothol jana phongdo ki chief minister secretary MN singa lorana CM Y Kemsan yawno pangthokwa Pawgi mifamda gumidasna makha taraduna thasigi kunithoida kokomi ga wari sanabada chief minister secretary tagi kauki wari sanaba adu kokomi na khaliba wakhalon adu khannaba khanana honaki adubu kokomi dilaki de sera islamiyang gi oiba asoba khongsat ama satpada pandaba thodo khara thokiba asimak laibak thibani tonga mafam digi lakwa ima iben singa CMga unadana wari sanaki ba khakna tana kokomi gi thawi khara CMga unadana memorandum sufficientam ki kokomi na pisalam ba memorandum duda yenobi kanwa haibasi state lenga asi mathawni adubu lenga na awang no pokta leiriba larabo sing kumja in singani kunmapan phawi manungda maru phangna muthakani haina home minister amisana khongdo kiba laikhrabani lenga asina muthakani highway gi thajaba thamni haiki Mahana makha taradna tornawi amadi TM kasom da thokiba thodo adu NI gi team amaga noinana yingsingkre atubada region pangnagani irang asina relief camp da leiriba IDP singi masa gi yumda masta phawi manungda hanjana horna bani adu irang asina pandadun leibana hoji phawo hanjana leiri athu matamna matik chaba security deploy toroga hanjana honargani amaromda Manipur nenga sulo thokwa haibasi assembly da amata oina warep lawduna center da khan khrabani India nenga ki policy program khra leibana su makha na sangdor pani masidi India nenga yawbani na state nenga khatana ngamdi haiki story collection gi ipok tabi ba meng tabi ba khwai puna bu amkon na khumjaram kurumjari pawlo jari